Taiwan-gi national highway-singda gari thobase yam nungai karigino haragadi lambi-se sit nana leibako aduna pung amada kilometer pung amada akhona thawji 100 tagina 130 phawba kilometer per hour se thawbo yai tawgiti kilometer sam ga tara dagi hena thawbadi yadi ado camera laitaba mafamdadi matangdadi misingge loi kanna thawnaba aiju matung inba aduna yengbiyo akhoi lambi ji yamna pakna sauna ko haibadi lane je chakhibagi ama halpagi ani ji punna thamane oda lane ji ahum dagina lane manga lane taruk paw leba mana chakhibagi jo halpagi jo pikabada lane ahum leba adu saurabada lane taruk paw leba aduna sumaina leibijita namna sit nana lambi thamnebako aduda natana sashashti yengbiyo ko lambi na kanjira wa kare na thara santak sanga thamije lambi sin nana thambanina aigi cell phone dina video camera on sinna bisa karim tan miktana smooth point sa ije lambi sin nan daduna akodo koi manipur lambi da camera kala tawradi mayam adum khambiro ko